ꯃꯆꯥꯁꯨ ꯐꯛ ꯃꯆꯥ ꯑꯃ ꯊꯥꯔꯒ ꯐꯝꯂꯤꯕꯅꯤ ꯆꯥꯛꯈꯨꯝ ꯃꯆꯥꯗꯨꯗ ꯑꯃꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯇꯣꯉꯥꯟꯅ ꯂꯩꯅꯔꯨꯗꯦ ꯅꯨꯃꯤꯗꯥꯡꯁꯤꯗꯃꯗꯤ ꯄꯨꯂꯞ ꯐꯝꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤ ꯆꯥꯛꯈꯨꯝꯗꯨꯗ ꯇꯥꯝꯅꯥꯅ ꯈꯥꯎ ꯑꯆꯧꯕ ꯑꯃ ꯊꯝꯃꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯕꯦꯝꯃ ꯏꯃꯥ ꯁꯦꯝ ꯀꯣꯝꯂꯥꯅꯤ ꯊꯕꯥ ꯂꯩꯔꯛꯄꯗꯤ ꯅꯠꯇ꯭ꯔꯦ ꯈꯪꯉꯤ ꯃꯣꯏꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗꯨꯗ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯩ ꯔꯥ ꯃꯌꯥꯝꯁꯦ ꯊꯣꯛꯂꯝꯒꯗꯕ ꯅꯠꯇ꯭ꯔꯦ ꯃꯆꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯁꯤꯜꯂꯛꯄꯗꯣ ꯀꯅꯥꯅ ꯄꯤꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯃꯥ ꯕꯥꯞ ꯇꯥꯏ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯑꯃ ꯍꯪꯗ꯭ꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯗꯨꯅ ꯑꯃꯨꯛ ꯃꯆꯥꯒꯤ ꯃꯀꯥ ꯂꯥꯝꯖꯕ ꯃꯥꯏꯊꯣꯡꯗꯨꯗ ꯃꯥꯒꯤ ꯃꯤꯆꯩꯅ ꯅꯨꯡꯉꯥꯏꯕꯒꯤ ꯃꯌꯣꯜ ꯊꯨꯗꯦꯛꯄꯤꯕꯁꯨ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯃꯁꯤꯅ ꯍꯦꯛꯇ ꯃꯁꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯌꯥꯔꯒꯦ ꯈꯟꯈꯤꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯃꯆꯥ ꯃꯆꯥꯁꯤꯃꯗꯤ ꯈꯔꯁꯨ ꯎꯁꯤꯟꯅꯗꯅ ꯈꯪꯁꯤꯟꯅꯗꯅ ꯂꯩꯔꯒꯦ ꯈꯜꯂꯛꯄꯅꯤ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯄꯤ ꯃꯆꯦꯗꯨꯗꯤ ꯋꯥꯍꯪ ꯊꯥꯗꯔꯛꯏ ꯀꯩꯒꯤꯅꯣ ꯊꯦꯡꯉꯛꯏꯗꯦ ꯁꯦꯝꯗꯨꯅ ꯑꯃꯨꯛ ꯀꯅꯥ ꯊꯤꯜꯂꯛꯃꯤꯕ ꯕꯦꯝꯃ ꯅꯪ ꯑꯩꯈꯣꯏꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯅꯨꯀꯣ ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯨ ꯅꯪ ꯑꯔꯦꯝꯕꯗꯅꯦ ꯇꯞꯇꯥꯏ ꯐꯨꯗꯠꯂꯛꯀꯅꯤꯍꯦ ꯅꯪꯅ ꯉꯥꯡꯅꯕꯗ ꯈꯅꯥꯎ ꯇꯤꯡꯂꯦ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯞꯅ ꯀꯞꯀꯜꯂꯤꯕ ꯈꯤꯇꯪꯈꯛ ꯉꯥꯡꯕꯗ ꯑꯗꯨꯒ ꯅꯅꯥꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯈꯔ ꯀꯞꯁꯤꯟꯅꯔꯒ ꯚꯤꯛꯇꯤꯝ ꯀꯥꯔꯗ ꯄꯥꯏꯔꯒ ꯊꯣꯛ ꯊꯥꯛ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯅꯪ ꯇꯥꯝꯅꯥ ꯃꯆꯦꯕꯨꯗꯤ ꯀꯤꯖꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯑꯔꯥꯟꯕ ꯈꯛ ꯅꯠꯇꯦ ꯍꯥꯏꯅ ꯃꯉꯣꯟꯗ ꯆꯩꯔꯛꯇꯅꯕ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯩ ꯏꯆꯦ ꯊꯦꯡꯉꯛꯄꯩ ꯃꯔꯝꯗꯤ ꯑꯇꯩ ꯅꯠꯇꯦ ꯑꯩꯅ ꯍꯩꯅꯗꯦ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤꯅꯤ ꯉꯥ ꯂꯩꯔ ꯂꯥꯛꯑꯦ ꯄꯨꯈꯣꯅ ꯑꯅꯝ ꯀꯟꯁꯤꯜꯂꯛꯏꯕ ꯑꯗꯨꯒ ꯑꯩꯅ ꯊꯣꯡꯒꯥꯜ ꯆꯪꯕꯗ ꯑꯩꯒꯤ ꯈꯨꯗꯥꯡ ꯐꯥꯔꯛꯏ ꯋꯥꯍꯩꯗꯨꯗ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯕ ꯑꯅꯤꯃꯛ ꯄꯨꯂꯞꯅ ꯇꯥꯝꯅꯥꯗ ꯌꯦꯡꯁꯤꯜꯂꯛꯏ ꯄꯥꯈꯠꯄꯒꯤ ꯃꯤꯠꯌꯦꯡꯅꯤ ꯑꯗꯨꯕꯨ ꯇꯥꯝꯅꯥ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯈꯠꯂꯤꯁꯤꯡꯗꯨꯗ ꯃꯈꯥ ꯇꯥꯔꯛꯏ ꯇꯞꯊꯔꯛꯄ ꯈꯣꯟꯖꯦꯜ ꯑꯃꯗ ꯐꯤꯔꯦꯞꯄ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯉꯁꯤ ꯀꯨꯝꯍꯩ ꯑꯃꯗꯤ ꯂꯩꯔꯕꯅꯤ ꯊꯕꯥ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯩ ꯐꯤꯔꯦꯞꯄꯅ ꯅꯪꯅ ꯀꯧꯔꯤꯕ꯭ꯔꯥ ꯇꯥꯝꯅꯥ ꯑꯗꯨꯃꯗꯤ ꯁꯠ ꯈꯨꯝꯃꯤ ꯅꯠꯇꯦ ꯏꯃꯥ ꯃꯥꯗꯤ ꯁꯨꯝ ꯂꯥꯛꯄ꯭ꯔꯥ ꯈꯪꯗꯤꯌꯦ ꯑꯩ ꯀꯧꯗꯦ ꯃꯥ ꯑꯩꯅ ꯀꯧꯕ ꯅꯠꯇꯤꯌꯦ ꯃꯊꯟꯇ ꯂꯥꯛꯆꯔꯝꯕꯅꯤ ꯃꯇꯣꯝꯇ ꯂꯩꯖꯔꯝꯕꯅꯤ ꯊꯕꯥ ꯅꯨꯄꯥ ꯑꯃꯅ ꯃꯆꯥꯒꯤ ꯈꯨꯗꯥꯡ ꯀꯨꯝꯍꯩ ꯁꯥꯒꯠꯀꯦ ꯇꯧꯏ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯥꯡꯒꯜꯁꯨ ꯊꯣꯛꯄ ꯉꯝꯗ ꯌꯥꯝꯅꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ ꯁꯥꯎꯅꯤꯡꯃꯟꯕꯒꯤ ꯃꯥꯏꯊꯣꯡ ꯑꯃ ꯇꯧꯏ ꯃꯥꯏꯊꯣꯡ ꯑꯃ ꯍꯣꯡꯏ ꯀꯔꯝꯕ ꯃꯃꯥ ꯑꯃꯅ ꯅꯨꯄꯥ ꯑꯃꯅ ꯍꯦꯛꯇ ꯂꯥꯛꯇꯨꯅ ꯃꯆꯥꯒꯤ ꯅꯨꯄꯤꯒꯤ ꯏꯖꯠ ꯃꯌꯦꯡ ꯇꯥꯒꯗꯕ ꯀꯨꯝꯍꯩ ꯑꯃ ꯁꯥꯟꯅꯕꯗ ꯅꯨꯡꯉꯥꯏꯗꯧꯔꯤꯕ꯭ꯔꯥ ꯃꯕꯨꯡ ꯑꯃ ꯃꯈꯨꯔꯥ ꯑꯃ ꯂꯩꯗꯅ ꯂꯥꯛꯆꯔꯛꯂꯤꯕ ꯃꯤꯗꯣ ꯉꯛꯊꯤ ꯁꯞꯄꯒ ꯐꯨꯔꯨꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇ꯭ꯔꯤ ꯊꯕꯥ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯐꯥꯏꯗꯨꯅ ꯉꯥꯡꯏ ꯃꯥꯅ ꯅꯪꯒꯤ ꯈꯨꯗꯥꯡꯒ ꯄꯥꯏꯔꯛꯂꯤꯕ ꯅꯤꯡꯉꯣꯜꯅ ꯏꯃꯥꯁꯥ ꯑꯗꯨꯏ ꯃꯤꯗꯣ ꯑꯩꯁꯨ ꯎꯔꯦ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯗꯦ ꯍꯥꯏꯕ ꯈꯛꯇꯅꯦ ꯊꯣꯛꯑꯕ ꯑꯃ ꯇꯧꯔꯛꯀꯗꯧꯕ ꯃꯥꯜꯂꯦ ꯌꯨꯝꯁꯤꯒꯤ ꯋꯥꯔꯤꯁꯨ ꯀꯨꯞꯅ ꯈꯪꯕꯗꯧꯅ ꯃꯉꯛ ꯍꯥꯏꯒꯠꯄ ꯑꯃꯁꯨ ꯌꯥꯎꯔꯤ ꯂꯣꯏꯅ ꯈꯪꯗꯣꯛ ꯌꯦꯡꯊꯣꯛꯂꯒ ꯇꯧꯔꯤꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯕꯨ ꯑꯩꯈꯣꯏ ꯇꯥꯝꯅꯥꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤꯗ ꯅꯨꯄꯥ ꯑꯃꯅ ꯍꯦꯛꯇ ꯀꯥꯔꯟ ꯇꯧꯔꯛꯀꯗꯕ ꯅꯠꯇꯦ ꯇꯥꯝꯅꯥ ꯃꯃꯥꯏ ꯃꯅꯥꯛ ꯐꯝꯊꯔꯛꯂꯒ ꯏꯃꯥ ꯉꯔꯥꯡꯁꯨ ꯒꯦꯠ ꯃꯅꯨꯡꯁꯤꯗ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯉꯁꯤꯁꯨ ꯈꯨꯗꯥꯡ ꯍꯦꯛꯇ ꯐꯥꯔꯛꯏ ꯑꯩꯅ ꯊꯕꯛ ꯆꯠꯄ ꯍꯜꯂꯛꯄ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯃꯑꯣꯡ ꯃꯇꯧꯃꯛꯅꯤ ꯑꯩ ꯈꯛꯇ ꯌꯥꯝꯅ ꯅꯥꯏꯌꯦꯕ ꯑꯩꯅ ꯍꯦꯛꯇ ꯃꯥ ꯀꯤꯕꯒꯤ ꯋꯥꯃꯛꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯀꯤꯗꯕꯁꯨ ꯑꯃꯨꯛ ꯉꯝꯗꯦ ꯃꯥꯏ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯣ ꯌꯥꯝ ꯂꯨꯗꯕ ꯑꯃ ꯌꯥꯎꯔꯤ ꯊꯕꯥ ꯑꯉꯥꯡꯁꯤꯡꯗꯨꯅ ꯀꯤꯗꯅꯕ ꯑꯁꯨꯝ ꯊꯦꯝꯖꯤꯜꯂꯛꯏ ꯍꯦꯔꯥ ꯃꯣꯏꯅ ꯍꯦꯛꯇ ꯄꯥꯈꯟ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯤ ꯑꯃꯒꯤ ꯌꯨꯝꯗ ꯁꯛꯈꯪꯗꯕ ꯃꯣꯏꯅ ꯑꯐꯥꯎ ꯁꯥꯕ ꯌꯥꯕ ꯅꯠꯇꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯀꯤꯊꯤꯞ ꯀꯤꯔꯨꯝꯒ ꯇꯧꯔꯨꯅꯨ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯁꯤꯡꯈ꯭ꯔꯕꯖꯥꯠꯅꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯀꯤꯔꯨꯕꯗ ꯃꯣꯏꯅ ꯑꯗꯨꯗ ꯍꯦꯟꯖꯤꯜꯂꯛꯇꯧꯔꯤꯕꯅꯤ ꯇꯥꯝꯅꯥꯅ ꯑꯩ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯏꯃꯥ ꯃꯥꯏ ꯃꯑꯣꯡꯗꯨꯗ ꯁꯥꯎꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯅ ꯑꯩ ꯈꯥꯡꯉꯕꯅꯤ ꯁꯥꯎꯗꯦꯅ ꯃꯥꯅ ꯍꯦꯟꯖꯤꯜꯂꯛꯅꯕ ꯃꯑꯣꯡꯗꯤꯅꯦ ꯑꯩ ꯇꯧꯔꯝꯗꯦ ꯑꯗꯨꯕꯨ ꯋꯥꯉꯥꯡ ꯈꯔꯗꯤ ꯀꯟꯃꯜꯂꯦ ꯅꯤꯡꯉꯣꯜꯅ ꯍꯌꯦꯡ ꯇꯧꯔꯛꯁꯅꯨ ꯃꯃꯥꯏ ꯊꯨꯒꯥꯏꯒꯦ ꯂꯝꯕꯤꯗ ꯊꯠꯂꯒ ꯊꯕꯥꯅ ꯍꯥꯏ ꯅꯣꯔꯃꯦꯜ ꯑꯣꯏꯗꯕ ꯃꯤꯒꯅꯦ ꯃꯥꯟꯅꯔꯒ ꯋꯥ ꯉꯥꯡꯅꯕ ꯍꯧꯅꯗꯦꯀꯣ ꯑꯩ ꯐꯖꯅ ꯁꯤꯟꯒꯦ ꯃꯁꯥꯅ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯖꯗꯕ ꯑꯐ ꯐꯠꯇ ꯈꯪꯕ ꯉꯝꯗꯕ ꯃꯤꯒ ꯀꯩꯗꯧꯅꯨꯡꯗ ꯑꯣꯟꯁꯤꯟꯅꯒꯅꯨ ꯃꯈꯣꯏꯗꯅꯦ ꯑꯆꯨꯝ ꯑꯔꯥꯟ ꯇꯥꯛꯀꯦ ꯈꯟꯒꯅꯨ ꯆꯥꯛ ꯌꯦꯟꯁꯥꯡꯗꯣ ꯊꯣꯡꯗꯣꯛꯂꯒꯅꯦ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ ꯅꯣꯏꯁꯨ ꯋꯥꯔꯝꯂꯅꯤ ꯉꯟꯇꯥꯅ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯉꯟꯇꯥꯅ ꯇꯨꯝꯅꯧ ꯍꯣꯏ ꯏꯃꯥꯆꯥ ꯐꯤꯔꯦꯞꯄꯁꯨ ꯌꯨꯝ ꯌꯧꯔꯛꯂꯦ ꯍꯥꯟꯅꯒꯨꯝ ꯃꯁꯥ ꯁꯦꯡꯗꯣꯛꯂꯕ ꯆꯥꯛꯁꯨ ꯃꯇꯝ ꯋꯥꯠꯂꯤꯕꯒꯤ ꯐꯃꯨꯡꯗ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯇꯧꯔꯤ
Tamnada call toksansira haidana makhutna phone do pairaga nemna langkhattuna sane tawroid chak saram gire horen tumam daida message oin tharage haidana ma tawrodre aduba Boris ti thoiga wari kanna tawrami sakna kana thongkraba minai loibini na minai na thongkre ka hairaktura aikhoi ge capacity sida chak thongnaba imung gi thabai inkhang nomnaba mi ga thamngai se leite restaurant folk self service to bu yawnara kansida mi amani gi mi thamdong nate adu yam li adi kamai to doiba mi amane thoga sales khara fangjaba thabuk pibadi ai keinu nangi se hayeng aibu minnai ga ulaknaba hana wamang yat pamalida nukti gi maral da matin taba mi ga marurabo aigu manupa ma phangbadi nang pokpai mai yalabani samati haira chare sel haira paire nangi wahi khuding aina understand tawi se hena fabanu padine nangna world tour chala su phangaroi samudra manung di iroi ragana fagaloroi maram ni sing yamna loi nang iroi bairamoi atia ma thakta paikhaluragana gravity ne maram oiraga laimai na thawai manga paitharani world tour chala su sel tingnamni aina ngangi se thajo ai muk matik sabanu pa malem sida fangoi thachana wai sitle he kachin koya sin thongdana noi na taimaga doi tamoga da prapam da thongnalo noi magi firo hek loibagane nangna changes aina cheladawni ai sahi yaraktre hoida tamoge taimaga di sathina nungsinare kaino ahal masel saunaba khaknida pabung na su yaramida inena khra waroba adugini moini gi khanbadane ai mathayam sai tamna na marol ama lam helaga nupa manakta thokchen doksune moi imungi phibam duda mama ma da amta haiba sungam moi aduga phirepa Boris khangje jeseli kanai firepano na taida min gauba pakti yamna aidi khangprek bu khangi tilona Boris chak thire lao cha thokna ba tawrasi tilona chak loiri haina thongjil de korakpada Boris su thamamai hairamaga thokre ayukni tamna man hawalakpada pung mari kitang helakta ngari adubu nong de ngalabani ingtham tha nattabanina thong hanglaga imungdagi mapalom thore aduga amung sakhom de sumje puthoraklaga mangol gi wai hana taksili churi tabida khaw malai do ma ure cherang oina huina chensilam basu mande nungshini humjilak pasu oiroi pot hapa khaw oina towi tamna machinda solaga changsili kaino nisiba kaino yaurisina asumna sumjito thamlaga kumtharagle khawdu pairaga yengubada ngasaw ma yaurami tamna khakre khangna samtatna im a lauduna khanglang langthoi thaba su tai madi tusin khosin ba tawrabra haina phingna thori hatu hatu hey kaidore ha tamna khawda ma khuthilaga ima churi tabida si khawse lerame ai si singarang nupa du na piram banga tuni aina lawde habaduni sida lerame ima wais bada thengnarakpa aidi sumai leramni khangdabina kainu yengubani thaba su tu chungi wari do nga du masa itek tek ne leramba nate bri bri ne thatpoi nga gi mananga khawdo inan nana uri ngarang tamna na law ya khidaba nga khawdo bo gate su loliba yumdu gi churi ta bide lerami haibasida thaba ma sumi paira kanu yadre khudak tuda sanari bo wari do ningol su thogle kaino kedoro me haino tamna na iche ngarang nu padu na piram nga du asisine ningol prap khawdu de yenglubada khawdu da nga du su phibam ma chadan leramba duda ma su khara di kaino ma khali wakhalda madi sida kamai changa iba aduga kamai thamami ba maning labuk lom dagi phaujala isala tamna matin kut yo laga mai ma ong matokse ayam haina trima horen su thabak thokpada soidina leramni sumaina sum tawdo eradi ayum dai lei yam talak tore isagi yum sida bo isa se safe oidaba dona khale psychiatric ki problem nei ba mi sumali thabana so noigina thau tau zaruro nga se ai hundokrage aduga ne ai sanjita do wari saruge kesu toroi da haidunu nupi ani do themsilam laga masu nga do puduna yena kharom dalai masu tallawani machana lire iba wari duga oksak tu da nga do hapchin baso okhak sawbani na kaino ma khan kini mina madugi labuk lom da laktana langthokre
सी यौना तौबा ngamaba nupase makha tana kihan khangan mangamakani zaza tौबा ngamakani haiba thawagi thajabani masu matha khak sare ontho ida haina khalli hingbasisu paklei de leibada panghing de hingbada misau hekta sanglakpada paklei leiba yaramdre do khalli macha singnaga thabak chathokpane lambi langkhangdana amu kari tawdoriba nupadagi wari tamna nangarang lirakibadudagi hauna sigi wakhalse khanmanbana ma phiripana ngarang chana balairammi haibaduda saurudrabani wakhalamadi khalaklabani tawriba phibam sida cha ising thonakre magi thabak chathok tawbana khazik khazik sanaraga loishinare ningolga tamnaga so pungmanade tamnana khara hali adu oirabusu punna chatmine ani se tamna ngasigi maithong ama tawkhrabani ayuk ya horakpada thengna kibadudagi hauna mana thokibaga nupado leramdoribra aduga mana tawramba aronbado masanadi imungsina thengna khre khalangmani aduga kariso haiba ngamdrabadi imungsi yamna soli bu khanki dawribra zazat mari gi wakhal dalai ningolna thongjindagi loidribo nangbo tamnai khangkhangna au loiri che haiduna bek yalaga tholakle machin manau ani do punna thokminari ngasiri nupado thongalda magi gari khamlamdre adubu tamnadi nupado leiramdre habagi harauba phauramde kaigombe henjin mathaba ma tawrok tobagi ngasi leiramdaba oigani haina khalaklami asumna sumlapana ningolna tamna drop tobirame aduga asumna susinarami thabak timing se nangna yam ngalle adoer so na tom thalang manuko ai nang thinba ngak haidorake ai lak chapong airamuko hoi che ningol so amo magi thabok ma phalom da chatre tamna sa changhore som da su thaba sanjita hoida nga hau lai sanjita mangol da phanik thuppaga leirami magi konda saba phanik to saba loibagi kak thatlaga thuppam mani harau kauri heima thaba sida phamsila o yarani da swaide hekta phamjilage haiduna churi tabida makhong yan tharaga phamtharagle aduga ngak sanjita na thopiba phanik to yinglaga asum nairi sanjita aikhoi be magi nangna sinba nupado nang nupado da yade haina haikrabra kaigino thaba aina yadre atopa me thiro haidokra kansida amuk sembiro hairak toribraba aina na an haire wakhal munna khallona aduda nangna su yadaba natro hawjikte aisu wadu hawdopa ikaireda mansu yamni ikaikrabani sanjita oidaba ngangban midi natte aduna nupaduda ma tamnagi maramda makha tana wari saramna roi khangle aduna mana sungarang han itat tatana thokliba wadugi matangda haidok langumge khalakle aduna trabadi machin yawba sanjitana lekai sinthungna tamthokini haiba khalami masini miyoi bai khogi khwaidigi asonba lamchat asoiba mine kari haikini haibasina maram oiraga lotsinba aduga amuksu lotsindabasu yadabani henjin mamayamgi wa ngangpham oiningdabana kaigumbada amu phattaba oiragana hanane haide haina amuksu badanam tawbiga doribani pumna maksu izat haiba ma ijat sigidamaktani natteda sum hangbani aikhoi bemana su yakidre ma de hawjik su yadreda nangna phai haibadudane aina sum hangbani da thaba nang bemagi nupa amata thiobana di phani ko aina pusilakba nupa do natraso nang atop amadi thiyuko nang ai oibagi hainabani yingu thaba nasa nupi do tha su subu surak toramani adu phaba moina wahai amata hairakpa natedo angang do maning amu kulani adugane amuk mama do masa nungsibagi mairina su hodoribani mayum makai ga paningaroi thabu thasatreda nupa di khara mai sa langsinaramaga khangsinaramaga khara leraga thok hekta nupi thiba ngambani angang do mama do ga unatringai dane sat nupa mayum da pithoko aina haise minungsi khangdabagi wana teko hayeng mama na tahogadabado obagini machagi nungsiba masakto urabadi macha do kainaba ngamoi aduna amu uhandana phaiko khangdeda aisu adumnadi khalli ngamgadoribra khangde mayum makai panbagi dine marai bakta tamlamba baga maina thengna jarasan aikhoina thiba nupa pamdri ibema nokna phagi oina sum haidoi sanjita so hoida aduda hayeng tankradi mayum su palauda yumda suma tomta leyuba yadoribra sini khangde ngangna bage yadrabanina ne mana thokpa tawjarasana aina khandoklaba adu natrabadi haksangi bo wagadra
Magibu Kangadra, Kanpam Kangbasa Natenda, Ahing Tumbaga Yade Sanjita. Hoida, Laibak say, Kanam Tanaka Lagasat Payabanate, Magisu Magi Topatam Saramzani. Taba, Chalo Dagataki Ngapamo, ay paniksi tupaloire. Loluranuda, ay sak tolak padangayri, yum the sumlaysan bado, anabu oire nane, sumkoy torakpani. Huine, noigidi sak yam nanganli, angagay so tabag sa tok na banina. Ay huy di horin baro tiro da sa doribani. Mausazin binina, mana toning mamatam da tonga gasari, ay su kara budi taubi haiba bune, pisi su kan na sada basu yada bataurisi. Alla nido fam do na waring hak tawi. Aday tabasu pambayaba pamlam laga Sanjita wagi sak loy narak paduda hagol laga hankre. Nungthil gi pung ahum tarakle, pung anidagi machi ngai bani. Evening sipsi pung anida loire. Hanan staff ka yamdabaga, walking hour sang bado. Hauzik si staff yam bani na tensile, sip ahum thok na khaido kibada. Pung mari pawa machi ngai do ma khwang danate nangan dengakli dagi sumnarak paduda yumda haningle. Firipada hai sira amu khalle, adubu thaba kuchin da hai batalammi. Aduga amuk sunupado thingna daw sarok, firipada thabak hapaduna hina phare khale. Aduna ma firipada oina phone tawsile. Firipa supairi. Thabak loiramo ai lobala ora. Manago oina yamna khangna hairakpadudandi tamna su khitang he khaiba pu iponi. Mateng hangphau hangdri mana oina khangzilai. Ikai sabam yawrin da ide. Ai iche ngai ba ngamdreba. Pungsu ahum makhai tatri. Kuina phammandana khwang nare. Nangak tang thinbiyo hainge haidana tawrakpa. Thawai haksang tang khai na nangna kari pamba, nangna kari tawningba ai loina khangi. Nangi khonjel nane sur amada aigi ming tang kaurakpada nangse kyam ware. Nangse ngasi de kedaramgani haiba loina khangma ngamini. Ngasai de ningol hingsabi do ngai dau saro. Engodo kok hairasu yabadubo. Nachin irum heklum madana. Phiripagi wangang amadi sahom da taranga ma lauba thorakli haiba tamna su khangle. Ado ngairamage phazan lao thamage. Okay madam, ngaibiromo laksarage. Madam gi damaktabu oiraba kai onba sungammi nongsa onba sungammi. Thengu onba sungammi, theb onba sungamkini. Hozikna amuk leopard onlaga yangna pairage hekta. Adundi madam gi nakta minute 10 gi manungda lao Mr. Kabo kay haiduna tamna na oina phone kaktali. Phiripana lawba lakani haibana ngasai ke kitchen da leirobagi masada tilau chanam gi manam nambra haina mga kadunon tharaga sut nammi. Makutto thaw manam khra jeli aduna washroom da changa aga sing da hamdoklaga mana purak behen losan do khra taisile. Phiripasu yoraglani mate khra thoklaga ngairgi khanna thorai. Adubu biki do nofet changsilak pamana ure. Handuna janglu basu pharak tagum to mabu ki duna chen bani khran khrani su khalle. Mayuk na matari sina dum phare na khale. Onsinaraga wa ngangna ba phau tandi talabani fasana. Biki do yam kakna. Ngarangi nupa akakpo do kanano. Sathi na kaine. Black nungmei ga marang kaira kansida engon ustabag tawradana ha. Nangi di nupa ne haise nangi ex-husband ra ha. Wangang sangang dumagde kap ta kap kidong mali film duga amuk su tamna ga yamna naknaba mini mana sari do. Ex-husband natre. Hauzik mag ma ai ga wari loinadre. Ai di matam khra gi pam da leibane. Ma gi manak chatore. Aduga nangna sum ai gi itong koini nei sa inaba lepo ai di yung pale. Adubu de su pale. Yung pan ba masel icham samna koi banong phanok su sa minaba yai kaino. Punsi haibasidi khrasu enjoy tawsi. Lang thoksi, ngau thoksi, nungai thoksi. Mawa mani hairaga sakhum ga sumanga da loishin bado nungai bro nangba. Tamna di sawala ngasi do. Nahan khaina khangdabagini khallaso. Ngasi mana mayek sengna takla phau henjeluk patudadi sawbagi mafam chare khanna sawgalai. Aina nahade sum sawdabani. Aigi maramda, aigi warida khangamoina. Mr.
Nang nangangi ba wangang sangang do kay no ha? Ay yung pale, ay inu pale re haira pau, handri se ay se phagira ba? Namay do da khupak na jin thazal adi kumay oina ni swaida. Nomi wangang am biki do, tamna na mayam ta ni tare khangdana khonjal hauna sairak paduda sakpam khakan hanjilei, mamit mana sangto laga maya siksin hairei. Ado fazana loinaraga mayam mamangsida urau tharari se nang engonda sinarira. Ngasi yaurakpada thengnabaduna nga asibani. Nangi nupadu sumanga kaaga noige thongal kanthofamda thanamba ngamba nupani haibisa kauno. Aidi khankre lauge su khankredi adum lore kanamtana khamba thingba ngamba nate. Nang isa kana ne khange ha nasagi fivamda da khra hanbibani. Matam kitang ngaige khanbani. Yamna akana ring saba haibabu na khazaidu da thazil adi nang oina kumai dani. Firepana Nan hazing hai do kanadana. Phire patam na manak tele piba biki do maning lom dagi prit to yalaga chingthore. Khonja ngangduna sorma pi holaga. Kanadana nang hazing angi do. Na khazai do on na thar adi hai do kanadana. Nang namai do thugai ra. Chin ga khut ka chap hek manai. Thugai ru ra hai baga kin ne ta mamai tam na thinjile. Biki ro khrak long na tai. Aduga Firepa mukso prit color do pai do na chingkhalak laga masado mathaklom da thangkat poin khat po tawraga saptra ma yauna nang ai leisa kai oina uge nang do mai hek thai ba mira hairaga mukso kin na mammai mamit khangda thinjin lei angagu machingi fibam da tamna na ngawri khalubadi bikini aduga Firepa so angawbagi maching amadi yauduna leiramle Firepa biki gi fritki color do pai raga amuk mamai do da sor pipi kam naksilaglaga maya chiksin na hairi leirang ama mitadringi sambal hana sigadabani ai si sambal ni aduga nang na khangadaba amana ai di thugaya khaiba thangten sangdaba Firepa ni khangaba ari ambada nang da thwai mangira ha thwai mangira nang kap thura swaida huran bandang khakla license na taba nongoi pai banga mise